ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯂꯩꯇꯨꯞ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯏꯇꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯇ꯭ꯔꯨꯛ 32 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯁꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯆꯥꯎꯗꯨꯅ ꯄꯨꯔꯨꯝꯊꯦꯜ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤꯅ ꯃꯃꯥꯡ ꯊꯪꯂꯤꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯂꯩꯔꯝꯂꯤꯕꯗꯨꯒꯅꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯁꯤꯡꯖꯥꯎꯗꯨ ꯌꯧꯈꯤꯕꯗ ꯃꯈꯣꯏꯒꯤ ꯄꯨꯔꯨꯝꯊꯦꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯇꯧꯏ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯃꯄꯨꯛꯅꯤꯡ ꯂꯨꯝꯖꯗꯕ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯄꯥꯎꯊꯥꯃꯩ ꯁꯣꯊꯦꯜ ꯂꯥꯡꯉꯝ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯨꯟꯖꯤꯜ ꯑꯁꯣꯝꯗ ꯂꯦꯞꯂꯒ ꯌꯦꯡꯂꯝꯕꯅꯤ ꯄꯥꯎꯊꯥꯃꯩꯅ ꯏꯅꯧ ꯁꯣꯊꯦꯜ ꯂꯥꯡꯉꯝ ꯅꯈꯣꯏꯁꯨ ꯑꯩꯅ ꯍꯩꯕꯁꯤꯅꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞ ꯂꯧꯔꯒ ꯍꯧꯖꯤꯛ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯥꯛꯇꯥꯔꯛꯂꯤꯕ ꯁꯈꯤꯅꯥ ꯄꯤꯔꯛꯂꯤꯕ ꯁꯒꯣꯜ ꯑꯉꯧꯕꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜꯁꯤ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯍꯟꯕꯗꯤ ꯑꯩꯅ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯨꯜꯁꯤꯒꯤ ꯅꯤꯄꯥ ꯅꯍꯥ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯀꯣꯏꯕꯁꯤꯗ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯈꯨꯔꯛꯃꯨꯛ ꯍꯥꯡꯗꯅ ꯃꯩꯅꯝ ꯆꯥꯎꯅ ꯆꯥꯎꯅ ꯆꯨꯈꯠꯂꯒ ꯈꯨꯜꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯟꯅ ꯊꯝꯒꯗꯕꯅꯤ ꯌꯨꯡꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯈꯣꯡ ꯁꯥꯡꯕꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗ ꯁꯥꯈꯤꯕ ꯑꯗꯨꯒꯨꯝꯅ ꯄꯨꯔꯨꯝꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏꯃꯛꯇꯁꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝꯈꯣꯡ ꯁꯥꯡꯕꯤ ꯑꯃ ꯆꯟꯈꯠꯇꯕ ꯌꯥꯗꯕꯅꯤ ꯆꯂꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯅꯍꯥ ꯃꯁꯥ ꯑꯅꯥ ꯑꯁꯣꯟ ꯑꯅꯥꯈꯛ ꯌꯥꯎꯗꯕꯤ ꯑꯇꯩ ꯄꯨꯝꯅꯃꯛ ꯀꯧꯊꯣꯔꯛꯀꯗꯕꯅꯤ ꯈꯨꯂꯥꯛꯄꯤ ꯁꯤꯝꯂꯥꯁꯨ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯔꯣꯏ ꯀꯩꯔꯦꯜ ꯀꯩꯆꯥꯎꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯇꯥꯕꯗ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕꯗꯒꯤ ꯀꯩꯔꯦꯜ ꯀꯩꯆꯥꯎꯁꯤ ꯅꯥꯟꯊꯣꯛꯂꯒ ꯐꯨꯛꯂꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯈꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯇꯥꯛꯅꯅ ꯍꯥꯏꯔꯣꯏꯗꯕꯅꯤꯀꯣ ꯐꯒꯅꯤ ꯇꯥꯗ ꯄꯥꯎꯊꯥꯃꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯈꯥ ꯑꯋꯥꯡ ꯆꯦꯟꯗꯨꯅ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯤ ꯍꯥꯏꯊꯈꯤ ꯅꯨꯡꯁꯥꯅꯒ ꯃꯌꯨꯝꯗ ꯆꯪꯈꯤꯕ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯈꯤꯕꯒ ꯇꯧꯕꯒ ꯆꯞ ꯆꯥꯅ ꯃꯩꯅꯝ ꯆꯥꯎꯅ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯂꯤ ꯍꯥꯏꯔꯒ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯉꯥꯟꯕ ꯌꯥꯅꯤꯡꯉꯥꯏ ꯃꯈꯣꯏꯒꯤ ꯄꯨꯔꯨꯝꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯨꯡꯈ꯭ꯔꯤ ꯑꯗꯨꯒ ꯅꯤꯄꯥ ꯅꯍꯥ ꯀꯌꯥꯁꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯨꯗꯤꯡꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯅꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯁꯪꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯒꯤꯅꯤ ꯃꯈꯣꯏꯅ ꯁꯪꯈ꯭ꯔꯤꯕꯁꯤ ꯆꯥꯛꯁꯨ ꯃꯌꯨꯝꯗꯒꯤ ꯁꯛꯌꯣꯝ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯉꯥꯛ ꯁꯦꯜꯂꯤ ꯃꯅꯥꯏꯔꯣꯏꯁꯤꯡ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯀꯞꯄꯗ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯤ ꯃꯖꯥꯔꯨ ꯃꯥꯒꯤ ꯃꯆꯥ ꯑꯄꯤꯀꯛ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯃꯕꯨꯛꯅꯪ ꯑꯁꯤ ꯏꯔꯨꯝ ꯂꯨꯝꯖꯗꯕꯒꯤ ꯃꯑꯣꯡꯗ ꯉꯁꯤꯗꯤ ꯐꯥꯎꯔꯝꯃꯤ ꯃꯃꯥ ꯃꯖꯥꯔꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤ ꯌꯥꯆꯪꯂꯛꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯤꯗ ꯏꯃꯥ ꯃꯌꯥꯝꯅ ꯉꯥꯛꯅꯔꯤꯕꯁꯤꯗ ꯑꯩꯁꯨ ꯊꯣꯛꯂꯒ ꯉꯥꯛꯄ ꯌꯥꯎꯔꯨꯏ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯨꯅ ꯂꯩꯕꯁꯤ ꯄꯨꯛꯅꯤꯡꯁꯤ ꯏꯔꯨꯝ ꯂꯨꯝꯖꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯅꯪꯗꯤ ꯑꯉꯥꯡ ꯑꯄꯤꯈꯛꯅꯤ ꯅꯍꯥꯛ ꯊꯣꯛꯇꯨꯅ ꯉꯥꯛꯂꯨꯕ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯂꯦꯡꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯒꯦꯕ ꯍꯥꯏꯌꯣꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯈꯨꯂꯥꯛꯄꯤꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯄꯤꯁꯅꯥ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯝꯕꯗꯣ ꯏꯆꯦ ꯑꯄꯤꯁꯅꯥꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯕꯗꯤ ꯋꯥꯈꯜꯁꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ ꯑꯉꯥꯡꯅ ꯇꯤꯛꯅꯠꯇꯅꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯥꯜꯂꯕꯔꯅꯤ ꯍꯣ ꯆꯨꯝꯂꯕꯁꯨꯅꯦ ꯃꯗꯨ ꯅꯪꯅ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯏꯃꯥ ꯑꯩꯁꯨ ꯆꯍꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯕꯅꯤ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯑꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯅꯍꯥꯛꯅ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯂꯕꯁꯨ ꯆꯍꯤ 10 ꯁꯨꯒꯦꯔꯥ 5 ꯁꯨꯒꯦꯔꯥ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯀꯣ ꯉꯥꯡꯅꯕꯒ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨ ꯑꯗꯨꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯉꯥꯛꯄ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯁꯤꯝꯂꯥꯗꯁꯨ ꯃꯅꯥꯏꯔꯣꯏꯕꯤ ꯑꯅꯤ ꯑꯍꯨꯝꯅ ꯃꯅꯥꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯦꯟꯅꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯕꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤ ꯄꯨꯕ ꯉꯝꯖꯗꯕꯗꯒꯤ ꯀꯩꯔꯦꯜ ꯀꯩꯆꯥꯎꯗꯣ ꯍꯥꯠꯂꯨꯒꯅꯤ ꯁꯤꯅꯤ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯗꯨ ꯃꯅꯥꯏꯔꯣꯏꯁꯤꯡ ꯑꯗꯨꯅ ꯉꯥꯛ ꯁꯦꯟꯈ꯭ꯔꯤ
ꯌꯥꯁꯪꯉꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯥꯎꯅ ꯁꯔꯥ ꯁꯟꯈ꯭ꯔꯦ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯅꯥꯏꯔꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯅꯝꯈꯥꯏꯔꯝꯂꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦꯗꯅ ꯄꯥꯎꯁꯦ ꯄꯥꯎ ꯑꯁꯤ ꯈꯨꯂꯥꯛꯄꯤ ꯁꯤꯝꯂꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥꯀꯣꯜ ꯑꯃ ꯃꯁꯥꯗ ꯐꯥꯎꯕꯒꯨꯝꯅ ꯃꯈ꯭ꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯅ ꯂꯝꯌꯥꯏꯗꯨꯗ ꯃꯈꯣꯡ ꯊꯤꯟ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯣ ꯈꯣꯡ ꯃꯈꯩ ꯀꯞꯂꯤ ꯃꯅꯥꯏꯔꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯈꯥꯝꯂꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯀꯞꯂꯔꯤꯕꯤ ꯈꯨꯂꯥꯛꯄꯤ ꯁꯤꯝꯂꯥꯕꯨ ꯈꯨꯂꯥꯛꯄꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯍꯧꯅ ꯀꯞꯄꯤꯔꯤꯕꯗꯨꯕꯨ ꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯍꯨꯠ ꯃꯔꯦꯟ ꯁꯤꯜꯂꯤꯕꯤ ꯈꯨꯂꯥꯛꯄꯤꯅ ꯑꯁꯨꯝꯅ ꯈꯣꯡ ꯌꯩꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯞꯂꯕꯗꯤ ꯈꯨꯜ ꯑꯁꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯈꯨꯂꯥꯛꯄꯤ ꯑꯩꯅ ꯇꯥꯟꯅꯕ ꯌꯥꯗꯈꯩ ꯂꯩꯃꯥꯏꯗꯨꯗ ꯑꯃꯨꯛ ꯈꯥꯒ ꯑꯋꯥꯡꯒ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯤ ꯀꯞꯇꯅ ꯁꯨꯝꯅ ꯇꯧꯕꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗꯁꯨ ꯃꯅꯥꯗꯣ ꯌꯩꯈꯠ ꯃꯥ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯤ ꯃꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯃꯃꯥꯅ ꯈꯨꯂꯥꯛꯄꯤ ꯁꯤꯝꯂꯥꯒꯤ ꯃꯅꯥꯛ ꯆꯪꯅ ꯊꯦꯝꯕ ꯌꯥꯎꯔꯤꯉꯩꯗ ꯃꯍꯥꯛꯁꯨ ꯃꯄꯥꯜ ꯑꯗꯣꯝꯗ ꯍꯨꯏꯠ ꯂꯥꯎꯅ ꯂꯤꯠꯊꯣꯛꯈ꯭ꯔꯤ ꯀꯗꯥꯏꯋꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯃꯥꯗꯁꯨ ꯍꯥꯏꯔꯝ ꯇꯥꯛꯂꯝꯈꯤꯗ꯭ꯔꯤ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯀꯝꯗꯧꯏ ꯄꯥꯎꯊꯥꯃꯩ ꯍꯣꯏꯅ ꯈꯣꯜꯁꯤꯒꯤ ꯑꯋꯥꯡ ꯄꯥꯎ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯀꯤꯔꯤꯕ ꯌꯥꯝꯅ ꯁꯤꯡꯅꯔꯤꯕ ꯇꯝꯊꯤꯉꯥꯏ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯊꯣꯛꯂꯕꯁꯨ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯅꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤ ꯆꯣꯊꯤ ꯑꯃꯗꯤ ꯂꯥꯡꯉꯝ ꯃꯈꯣꯏꯅ ꯅꯥꯀꯜ ꯅꯥꯀꯜꯗ ꯉꯛꯍꯜꯂꯤꯕꯅꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯄꯥꯎꯊꯥꯃꯩꯅ ꯅꯍꯥꯁꯥ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯇꯨꯝꯅꯤꯡꯂꯕꯁꯨ ꯄꯣꯊꯥꯅꯤꯡꯂꯕꯁꯨ ꯑꯃꯒ ꯑꯃꯒ ꯁꯤꯟꯅꯗꯨꯅ ꯃꯤ 15 ꯂꯩꯕꯗ ꯃꯤ 5 ꯈꯛ ꯇꯨꯝꯂꯒ ꯃꯤ 10ꯗꯤ ꯃꯤꯠꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯃꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯔꯣꯏꯗꯕꯅꯤ ꯁꯦꯝ ꯁꯥꯗꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯀꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯀꯣꯝꯊꯣꯛꯂꯨꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯁꯦꯔꯦꯛꯇ ꯁꯒꯣꯜꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯔꯛꯂꯤꯕꯗꯨ ꯃꯗꯨ ꯇꯥꯕꯗ ꯄꯥꯎꯊꯥꯃꯩ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯤꯔꯣꯜꯒꯤ ꯈꯣꯡꯖꯦꯜ ꯈꯔ ꯌꯥꯡꯈꯠꯂꯛꯄꯒꯨꯝꯅ ꯇꯧꯏ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯒ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯧꯔꯤꯕ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯁꯒꯣꯜ ꯑꯁꯤ ꯍꯧꯅ ꯑꯗꯨꯝ ꯈꯣꯡꯈ꯭ꯔꯦꯗ ꯐꯔꯤ ꯀꯔꯤꯕꯨ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯅꯤ ꯃꯄꯨ ꯃꯍꯥꯛꯅ ꯅꯣꯡꯗꯝꯕꯤꯕ ꯅꯤꯄꯥꯖꯥ ꯄꯥꯡꯒꯜ ꯐꯨꯗꯣꯛꯅ ꯉꯥꯛꯁꯤꯟꯕ ꯇꯥꯕꯅꯤ ꯏꯅꯥꯏꯔꯣꯏꯁꯥ ꯅꯈꯣꯏ ꯇꯤꯃꯦꯟ ꯇꯥꯁꯤꯡ ꯑꯗꯣ ꯐꯖꯅ ꯃꯩꯔꯧ ꯐꯅ ꯃꯇꯣꯜ ꯑꯗꯨꯗ ꯃꯩ ꯆꯨꯔꯦ ꯍꯥꯏꯔꯒ ꯍꯦꯛ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯛꯄ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯀꯥꯞꯀꯗꯕꯅꯤꯀꯣ ꯈꯥꯝꯕꯤ ꯃꯩ ꯑꯁꯦꯡꯕꯁꯤ ꯆꯨꯔꯒ ꯇꯦꯟꯖꯩ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜꯁꯨ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯅꯈꯣꯏꯁꯤꯡ ꯇꯤꯃꯦꯟ ꯇꯥꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯤꯕ ꯊꯥꯎꯁꯤꯡ ꯑꯁꯤꯗ ꯆꯨꯞ ꯆꯨꯞ ꯂꯨꯞꯂꯦ ꯍꯥꯏꯔꯒ ꯂꯪꯒꯗꯕꯅꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯐꯒꯅꯤ ꯇꯥꯗ ꯄꯥꯎꯊꯥꯃꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯥꯏꯅꯔꯒ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯂꯩꯔꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯈꯔ ꯂꯥꯞꯇꯛꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯗꯤ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯜꯂꯤ ꯁꯒꯣꯜ ꯑꯉꯧꯕꯤ ꯂꯥꯏ ꯁꯒꯣꯜ ꯃꯔꯥꯏꯕꯛꯇ ꯃꯆꯤ ꯅꯥꯝꯃ ꯄꯥꯟꯕꯤ ꯑꯗꯨꯅ ꯑꯁꯣꯝꯅ ꯄꯤꯛꯇ꯭ꯔꯨ ꯑꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯎꯊꯥꯃꯩ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤ ꯌꯧꯁꯤꯜꯂꯛꯅꯕ ꯏꯄꯤꯛ ꯄꯤꯛꯃ ꯑꯉꯥꯡ ꯃꯆꯥ ꯃꯍꯥꯛꯅ ꯃꯝꯂꯕ ꯃꯔꯛ ꯑꯗꯨꯗ ꯀꯐꯩ ꯂꯥꯛꯄꯗꯤ ꯃꯥꯏꯀꯩ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥ ꯅꯤꯄꯥꯁꯤꯡ ꯑꯗꯨꯗꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯂꯥꯎꯒꯦꯕꯨ ꯇꯧꯔꯨꯔꯕꯅꯤ ꯑꯉꯧꯕꯤ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯄꯤꯛꯇ꯭ꯔꯨꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯎꯠꯁꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯃꯤꯍꯨꯜ ꯐꯥꯊꯅꯕꯅꯤ ꯀꯔꯤꯒꯤꯅꯣ ꯄꯤꯛꯇ꯭ꯔꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ ꯑꯩꯈꯣꯏ ꯃꯤꯍꯨꯜꯀꯥꯁꯦ ꯄꯥꯏꯊꯣꯛꯀꯗꯧꯔꯤ ꯄꯥꯎꯊꯥꯃꯩ ꯍꯨꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯦ ꯄꯤꯛꯇ꯭ꯔꯨ ꯅꯪꯗꯤ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯩ ꯅꯈꯣꯏꯁꯤꯡ ꯈꯣꯟꯖꯦꯜ ꯑꯁꯣꯝꯗ ꯌꯦꯡꯂꯒ ꯂꯩꯒꯗꯕꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯃꯥꯅ ꯑꯌꯥꯕ ꯄꯤꯔꯛꯄ꯭ꯔꯥ ꯅꯠꯇꯦ ꯃꯥꯃ ꯄꯥꯎꯊꯥꯃꯩ ꯑꯩꯁꯨ ꯅꯤꯄꯥꯅꯤ ꯑꯩꯁꯨ ꯏꯄꯥꯡꯒꯜ ꯂꯩꯔꯤ ꯑꯩꯁꯨ ꯈꯨꯜꯁꯤꯒꯤ ꯉꯥꯛꯄꯗ ꯁꯥ ꯃꯌꯣꯡ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯅꯪꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯊꯧꯔꯝ ꯊꯧꯒꯥꯏꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯁꯔꯨꯛ ꯌꯥꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯩꯈ꯭ꯔꯕꯗꯨꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯑꯉꯥꯡ ꯑꯄꯤꯁꯛꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯨꯅꯃꯛ ꯅꯍꯥꯛ ꯍꯟꯅ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯍꯧꯔꯣ ꯈꯨꯂꯥꯛꯄꯤꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯗꯨꯅ ꯅꯍꯥꯛꯀꯤ ꯅꯊꯧ ꯑꯣꯏꯖꯔꯨꯔꯣ ꯅꯠꯇꯦ ꯃꯥꯃ ꯄꯥꯎꯊꯥꯃꯩ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯈꯨꯂꯥꯛꯄꯤꯕꯨ ꯉꯥꯛꯀꯗꯕ ꯃꯈꯣꯏ ꯃꯔꯤ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯈꯨꯂꯥꯛꯄꯤꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯤ ꯃꯅꯥꯏꯔꯣꯏꯁꯤꯡꯁꯨ ꯂꯩꯍꯧꯔꯤ ꯑꯩꯗꯤ ꯃꯗꯨꯗ ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯦ ꯈꯨꯜꯁꯤꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ ꯑꯩꯕꯨ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯃꯥꯃ ꯄꯥꯎꯊꯥꯃꯩ ꯑꯩ ꯁꯒꯣꯜ ꯑꯉꯧꯕꯤ ꯂꯥꯏ ꯁꯒꯣꯜ ꯍꯥꯏꯔꯤꯕꯁꯤ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯖꯒꯦ
ꯑꯇꯩꯁꯤꯡ ꯑꯗꯨ ꯉꯛꯅ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯅꯩ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯅꯁꯨ ꯈꯪꯂꯤꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯕꯒꯦ ꯀꯟꯕꯒꯦ ꯍꯥꯏꯕꯗꯨ ꯄꯤꯛꯇ꯭ꯔꯨ ꯅꯪꯗꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯍꯥꯟꯅꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯂꯩꯔꯗ꯭ꯔꯕꯅꯤ ꯏꯆꯝ ꯆꯝꯂꯕꯅꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥ ꯃꯌꯣꯡ ꯌꯥꯒꯗꯧꯔꯤꯕꯁꯤ ꯁꯒꯣꯜ ꯑꯉꯧꯕꯤ ꯃꯔꯥꯏꯕꯛꯇ ꯃꯁꯤ ꯅꯥꯃꯈꯛ ꯄꯥꯟꯕ ꯇꯝꯊꯤꯔꯕ ꯂꯥꯏ ꯁꯒꯣꯜꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯤ ꯄꯣꯛꯂꯛꯄꯗꯒꯤ ꯏꯃꯤꯠꯅ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯃꯈꯣꯜ ꯑꯁꯤ ꯇꯣꯉꯥꯟꯅ ꯇꯥꯔꯤꯕꯁꯤ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕꯅꯤꯅꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯆꯠꯂꯨ ꯅꯪꯒꯤ ꯃꯥꯃꯅ ꯌꯥꯗꯦ ꯍꯌꯦꯡꯋꯥꯏ ꯅꯍꯥꯛꯅ ꯆꯥꯎꯕ ꯀꯥꯡꯗꯣꯡ ꯐꯥꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯏꯍꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯃꯥꯃ ꯄꯥꯎꯊꯥꯃꯩ ꯑꯩ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨ ꯑꯗꯣ ꯃꯈꯣꯏ ꯃꯤꯌꯥꯝꯅ ꯈꯨꯟꯖꯦꯜ ꯑꯁꯨꯝꯅ ꯉꯥꯛ ꯁꯦꯜꯂꯤꯕꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯅꯣꯡꯃꯗꯣ ꯂꯥꯇꯦ ꯄꯛꯅ ꯀꯥꯜꯂꯒ ꯆꯣꯡꯈ꯭ꯔꯦ ꯍꯩ ꯍꯥꯏꯗꯨꯅ ꯃꯀꯣꯗꯣ ꯃꯤꯠ ꯊꯤꯜꯂꯒ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯂꯩꯍꯧꯏ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯁꯥ ꯑꯁꯤꯗ ꯃꯇꯤꯛ ꯃꯤꯌꯥꯏ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯈꯨꯜ ꯑꯁꯣꯝꯗꯒꯤ ꯆꯣꯡꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯀꯥꯜꯂꯤ ꯍꯥꯏꯔꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯐꯠꯇꯕ ꯑꯉꯥꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯌꯥꯎꯔꯕ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯈꯨꯟꯖꯦꯜ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯃꯍꯩ ꯃꯛꯂꯥꯛ ꯅꯤꯛꯂꯒ ꯂꯩꯔꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯒꯗꯕ ꯍꯥꯏꯗꯅ ꯅꯤꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯇꯥꯗ ꯄꯥꯎꯊꯥꯃꯩ ꯀꯔꯤꯅꯣ ꯊꯣꯛꯀꯗꯧꯔꯤꯕꯁꯤꯕꯨ ꯑꯉꯥꯡ ꯀꯄꯤꯁꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯃꯩꯅꯃꯁꯤꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯨꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇꯦ ꯅꯍꯥꯁ ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯨꯛꯇ ꯐꯥꯊꯈꯣ ꯅꯍꯥ ꯉꯥꯛꯇ ꯑꯣꯏꯔꯦ ꯅꯈꯣꯏꯅꯒ ꯃꯔꯣꯜ ꯑꯃ ꯐꯤꯡꯈꯤꯕꯁꯤꯅꯀꯣ ꯆꯪꯈ꯭ꯔꯤꯕꯁꯤ ꯑꯆꯝꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯠꯇꯦ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯉꯥꯡ ꯑꯃꯅꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯨꯅꯕ ꯂꯥꯏ ꯁꯒꯣꯜ ꯑꯁꯤꯅ ꯋꯥꯕꯨ ꯋꯥꯔꯛꯄꯤꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯁꯥꯟꯅꯃꯛꯀꯤ ꯂꯝꯕꯥꯅꯕ ꯉꯝꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯥꯏꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯥꯃ ꯄꯥꯎꯊꯥꯃꯩ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯦ ꯃꯖꯥꯔꯨꯗꯣ ꯃꯗꯨꯒꯤꯃꯛ ꯈꯟꯕꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯃꯖꯥꯔꯨꯗꯣ ꯃꯔꯥꯏꯕꯛ ꯊꯤꯖꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯟꯕ ꯆꯪꯂꯨꯕꯗ ꯑꯩꯈꯣই ꯄꯨꯂꯞ ꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯃꯍꯥꯛꯇꯤ ꯄꯥꯛꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯒꯗꯕꯁꯨ ꯅꯠꯇꯦ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯆꯦꯜꯂꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯄꯤꯛꯇ꯭ꯔꯨꯅ ꯁꯦꯅꯥꯈꯣꯜ ꯐꯪꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯒꯣꯜꯅ ꯈꯣꯡꯅꯤꯡ ꯈꯣꯡꯃꯥꯡ ꯂꯩꯕꯥꯛꯇ ꯒ꯭ꯔꯝ ꯍꯥꯏꯗꯨꯅ ꯇꯥꯅ ꯍꯧꯅ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯏ ꯃꯈꯣꯏꯁꯤ ꯉꯛꯅ ꯃꯛꯂꯛ ꯅꯤꯛꯅꯒ ꯂꯩꯅꯔꯤ ꯄꯥꯎꯊꯥꯃꯩꯅꯁꯨ ꯏꯪꯒꯤꯠ ꯑꯃ ꯄꯤꯗꯨꯅ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯃꯇꯣꯜꯗ ꯊꯥꯎ ꯇꯩꯔꯒ ꯃꯩꯅꯝ ꯁꯨꯔꯒ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯥꯞꯁꯤꯟꯒꯗꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯇꯤꯃꯦꯟꯇꯥꯁꯤꯡ ꯑꯗꯨꯁꯨ ꯃꯩꯅꯝ ꯁꯨꯈ꯭ꯔꯤ ꯊꯥꯎ ꯇꯩꯔꯒ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯪꯁꯤꯟꯒꯗꯕꯒꯤ ꯃꯈꯣꯏ ꯃꯤꯠꯌꯦꯡ ꯇꯝꯗꯨꯅ ꯂꯩꯔꯤ ꯆꯥꯅꯃꯛꯀꯤ ꯃꯈꯣꯏ 13 ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯉꯥꯛꯂꯤꯕꯁꯤ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯤꯠ ꯅꯥꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯂꯤꯈꯨꯜ ꯑꯃ ꯐꯪꯂꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯕꯨ ꯄꯥꯏꯁꯤꯜꯂꯛꯂꯕ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯄꯟꯊꯕ ꯇꯧꯗꯨꯅ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯇꯤꯃꯦꯟꯇꯥ ꯂꯤꯔꯨꯡ ꯇꯦꯟꯖꯩꯁꯤ ꯀꯥꯞꯁꯤꯟꯒꯗꯕꯅꯤ ꯂꯪꯁꯟꯒꯗꯕꯅꯤꯀꯣ ꯐꯒꯅꯤ ꯑꯉꯝꯕ ꯇꯥꯗ ꯄꯥꯎꯊꯥꯃꯩ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤ ꯁꯥ ꯁꯨꯔꯒ ꯃꯄꯤ ꯍꯣꯅ ꯃꯤꯍꯨꯜꯒ ꯗꯪ ꯆꯣꯡꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯕ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯗꯕ ꯍꯥꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯤꯛꯇ꯭ꯔꯨꯅ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯥꯔꯛꯏ ꯍꯥꯏꯗꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯜꯂꯒ ꯁꯒꯣꯜ ꯑꯗꯨꯒ ꯀꯟꯅ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯒ ꯅꯝꯊꯦꯛꯅꯕꯒꯤ ꯃꯈꯣꯜꯅꯤ ꯇꯥꯔꯤꯕ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯩꯖꯕꯤ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯆꯥꯅꯃꯛꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯃꯁꯤ ꯅꯥꯃꯈꯛ ꯄꯥꯟꯕꯤ ꯑꯉꯧꯕꯤ ꯁꯒꯣꯜ ꯑꯔꯪꯕ ꯃꯆꯨ ꯂꯪꯂꯕ ꯂꯥꯏ ꯁꯒꯣꯜ ꯑꯗꯨꯒ ꯀꯟꯅ ꯂꯝꯕꯥꯅꯔꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯁꯤ ꯑꯗꯨꯅ ꯃꯍꯥꯛ ꯊꯩꯖꯤꯟ ꯌꯧꯅ ꯐꯥꯎꯔꯒ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅꯁꯨ ꯀꯟꯅ ꯊꯤꯟꯒꯗꯕꯒꯤ ꯇꯧꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯍꯥꯛ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯆꯤ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯨꯛꯂꯒ ꯂꯩꯃꯥꯏꯗ ꯁꯒꯣꯜ ꯃꯆꯤꯜ ꯑꯗꯨꯒ ꯄꯥꯔꯅ ꯅꯝꯁꯤꯜꯂꯒ ꯁꯨꯖꯟꯒꯗꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯄꯥꯡꯒꯜ ꯇꯤꯡꯂꯕ ꯅꯤꯄꯥ ꯑꯃꯅ ꯆꯥꯎꯔꯕ ꯁꯜꯂꯥꯕ ꯑꯃꯈꯛꯀ ꯂꯝꯕꯥꯅꯕꯁꯤ ꯃꯉꯥꯏꯔꯤ ꯃꯨꯛꯅꯔꯤꯕꯁꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯟꯗꯦ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ ꯅꯪꯒꯤ ꯅꯁꯤ ꯑꯁꯤꯕꯨ ꯐꯣꯏꯗꯠꯂꯕꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯤꯌꯥꯏ ꯍꯜꯂꯒꯅꯤ ꯅꯁꯤ ꯑꯁꯤ ꯐꯣꯏꯗꯠꯀꯦ ꯍꯥꯏꯅ ꯃꯁꯤꯡꯒꯥ ꯐꯨꯗꯣꯛꯅ ꯀꯟꯅ ꯃꯨꯛꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ ꯁꯒꯣꯜ ꯑꯁꯤꯁꯨ ꯑꯆꯝꯕ ꯁꯒꯣꯜ ꯅꯠꯇꯕ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯍꯥꯛꯀꯤ ꯃꯈꯣꯜ ꯃꯍꯥꯛꯀꯤ ꯃꯅꯤꯜꯕꯨ ꯇꯥꯈ꯭ꯔꯕꯗꯤ ꯖꯤꯕ ꯑꯃꯠꯇ ꯃꯀꯥ ꯐꯣꯡꯕ ꯉꯝꯕ ꯅꯠꯇꯦ ꯂꯥꯏ ꯁꯒꯣꯜ ꯑꯁꯤ ꯃꯍꯥꯛꯅ ꯈꯣꯡꯂꯛꯄꯗ ꯂꯝꯂꯛꯇ ꯂꯩꯕ ꯁꯥ ꯀꯩ ꯅꯣꯡꯁꯥ ꯐꯥꯎꯕ ꯃꯃꯩ ꯊꯥꯡꯒꯠꯇꯨꯅ ꯆꯦꯜꯂꯤꯕꯅꯤ ꯃꯁꯨꯝꯅ ꯑꯗꯨꯝꯅ ꯋꯥꯏꯅꯔꯛꯄꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯂꯝꯒꯤ ꯁꯒꯣꯜ ꯂꯝꯒꯤ ꯂꯝꯍꯨꯏ ꯑꯃꯗꯤ ꯂꯝꯒꯤ ꯏꯔꯣꯏꯁꯤ ꯁꯥꯡꯕꯤ ꯀꯌꯥꯁꯨ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯅꯈꯤ
ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩ ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯗ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯄꯤꯛꯇ꯭ꯔꯨ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯁꯨꯝꯊꯔꯛꯄꯒꯨꯝꯅ ꯇꯧꯏ ꯃꯌꯦꯡ ꯇꯥꯔꯛꯄꯒꯨꯝꯅ ꯇꯧꯏ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯂꯥꯏ ꯁꯒꯣꯜ ꯑꯁꯤꯅ ꯂꯥꯛꯆꯔꯛꯄꯒꯨꯝ ꯇꯧꯏ ꯁꯒꯣꯜ ꯑꯗꯨꯒꯤ ꯈꯣꯡꯃꯥꯡꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯦ ꯍꯥꯏꯔꯒ ꯃꯁꯤ ꯑꯗꯨꯗ ꯃꯨꯛꯇꯨꯅ ꯂꯩꯔꯤꯕ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯊꯕꯥꯛ ꯃꯄꯥꯗ ꯙꯨꯞ ꯂꯥꯎꯅ ꯀꯥꯎꯔꯛꯄꯅꯤ ꯄꯤꯛꯇ꯭ꯔꯨ ꯐꯅ ꯁꯥꯡꯅ ꯄꯥꯏꯊꯣꯛꯂꯦ ꯊꯨꯞꯆꯜꯂꯒ ꯃꯍꯥꯛ ꯂꯩꯃꯥꯏꯗꯨ ꯎꯈꯣꯡ ꯑꯃꯗ ꯁꯨꯖꯜꯂꯒ ꯇꯥꯕꯅꯤ ꯂꯥꯏ ꯁꯒꯣꯜ ꯑꯗꯨ ꯈꯣꯡꯃꯥꯡ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯦ ꯍꯥꯏꯔꯒ ꯐꯟ ꯆꯣꯡꯁꯤꯜꯂꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯈꯣꯡꯃꯥꯡ ꯑꯁꯤꯅ ꯃꯊꯕꯥꯛ ꯃꯄꯥ ꯑꯁꯤꯗ ꯅꯝꯂꯒ ꯃꯊ꯭ꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯨꯠ ꯂꯩꯔꯒ ꯃꯁꯤꯗꯤ ꯂꯝꯕꯥꯅꯕ ꯌꯥꯔꯣꯏ ꯈꯜꯂꯗꯅ ꯅꯤꯡꯁꯥꯁꯨꯔ ꯃꯄꯤ ꯍꯣꯜꯂ ꯐꯜ ꯂꯥꯎꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯣꯡꯈ꯭ꯔꯦ ꯀꯗꯥꯏ ꯋꯥꯏ ꯇꯝꯅ ꯆꯣꯡꯂꯛꯀꯦ ꯍꯥꯏꯕꯕꯨ ꯈꯨꯜꯒꯤ ꯈꯨꯟꯖꯤꯜ ꯑꯁꯣꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯂꯥꯟꯅ ꯆꯣꯡꯈꯤꯕꯗꯨꯒꯨꯝꯅ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯂꯦ ꯄꯥꯎꯊꯥꯃꯩꯅ ꯍꯦꯠ ꯍꯥꯏꯗꯅ ꯏꯪꯈꯤꯠ ꯄꯤꯈꯤꯕꯒ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯇꯤꯃꯦꯟꯇꯥꯁꯤꯡ ꯂꯦꯞꯄ ꯂꯩꯇꯨꯅ ꯃꯩꯅꯝ ꯆꯨꯔꯒ ꯀꯥꯞꯁꯤꯜꯂꯛꯂꯝꯁꯤꯜꯂꯛꯄꯅꯤ ꯃꯥꯏꯀꯩ ꯑꯁꯨꯝ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯟꯅ ꯂꯥꯏ ꯁꯒꯣꯜꯁꯨ ꯊꯧꯖꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯇꯤꯃꯦꯟꯇꯥ ꯀꯌꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯤꯠ ꯑꯀꯨꯞꯄꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯁꯦꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯃꯐꯝ ꯑꯗꯨ ꯍꯦꯛꯇ ꯃꯩꯒꯤ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯇꯤꯃꯦꯟꯇꯥꯅ ꯉꯥꯏꯍꯥꯛꯇꯤ ꯅꯣꯡ ꯆꯨꯕꯒꯨm ꯆꯨꯕꯅꯤ ꯃꯈꯣꯏ ꯇꯔꯥꯇꯦꯠ ꯑꯁꯨ ꯈꯨꯠꯂꯩ ꯊꯨꯈ꯭ꯔꯕ ꯃꯈꯨꯠ ꯈꯨꯠ ꯌꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯒ ꯑꯣꯏꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯑꯗꯨ ꯍꯥꯀꯥ ꯂꯥꯎꯅ ꯃꯁꯥ ꯄꯣꯝꯅ ꯏꯪꯅ ꯍꯤꯡꯁꯥꯅ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯏꯄꯤꯛ ꯄꯤꯛ ꯏꯇꯦꯟ ꯇꯦꯟꯅ ꯃꯈꯩ ꯂꯩꯃꯥꯏꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯄꯥꯎꯊꯥꯃꯩ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯅꯪꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯄꯥ ꯂꯥꯟꯅ ꯄꯥꯏꯁꯤꯟꯈ꯭ꯔꯤꯕꯅꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯌꯥꯕ ꯄꯤ ꯄꯤꯛꯇ꯭ꯔꯨ ꯈꯨꯝꯗꯦ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨ ꯀꯗꯥꯏꯅꯣ ꯉꯁꯥꯏ ꯄꯥꯇ꯭ꯔꯗ ꯍꯥꯞꯄꯒ ꯄꯨꯔꯛꯈꯤꯕꯗꯣ ꯏꯁꯤꯡ ꯈꯨꯟꯖꯥ ꯑꯃꯈꯛꯅ ꯄꯤꯔꯛꯂꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯏꯗꯨ ꯖꯣ ꯂꯥꯎꯅ ꯍꯥꯏꯖꯤꯜꯂꯤ ꯄꯤꯛꯇ꯭ꯔꯨ ꯏꯁꯤꯡ ꯑꯗꯨꯒꯤ ꯑꯏꯪꯕꯅ ꯃꯁꯥꯗꯨ ꯈꯪꯏ ꯏꯪꯊꯕꯒꯨꯝ ꯇꯧꯏ ꯃꯁꯥꯗꯨ ꯆꯣꯔꯣ ꯍꯥꯏꯖꯤꯜꯂꯤ ꯏꯔꯨꯖꯕꯒꯨꯝꯅ ꯇꯧꯏ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯛꯅꯕ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯁꯥꯁꯤ ꯂꯨꯖꯊꯣꯛꯄꯒ ꯀꯣꯟꯅꯈ꯭ꯔꯕ ꯑꯣꯏꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯣꯟꯊꯣꯔꯛꯄꯗ ꯃꯁꯥ ꯄꯤꯛꯇ꯭ꯔꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯖꯥꯔꯣ ꯑꯗꯨꯗꯤ ꯃꯤꯍꯨꯜ ꯊꯧꯜ ꯆꯦꯟꯈꯠꯈ꯭ꯔꯕꯅꯤ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯂꯥꯡꯒꯗꯕꯁꯨ ꯈꯨꯂꯥꯛꯄꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛ ꯀꯅꯥꯁꯨ ꯇꯥꯍꯟ ꯎꯍꯟꯗꯅ ꯌꯨꯝꯁꯤꯒꯤ ꯃꯄꯥꯎꯗ ꯊꯣꯛꯂꯒ ꯌꯦꯅ ꯈꯥꯂꯨꯈꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯀꯣꯏꯍꯪ ꯍꯪꯂꯤ ꯌꯨꯝꯁꯤꯕꯨ ꯉꯥꯛꯂꯤꯕ ꯈꯨꯂꯥꯛꯄꯤꯒꯤ ꯃꯅꯥꯏꯔꯣꯏꯕ ꯑꯍꯨꯝ ꯑꯗꯨꯗꯁꯨ ꯍꯪꯂꯤ ꯃꯈꯣꯏꯁꯨ ꯎꯍꯧꯗꯦ ꯈꯪꯍꯧꯗꯦ ꯊꯦꯡꯅꯗꯦ ꯊꯣꯛꯂꯛꯈꯤꯗꯦ ꯍꯥꯏꯗꯅ ꯈꯨꯝꯂꯛꯄ ꯅꯠꯇꯅ ꯑꯍꯣꯡꯕ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯃꯥꯅꯤ ꯄꯤꯛꯇ꯭ꯔꯨ ꯑꯁꯤꯅꯁꯨ ꯃꯈꯣꯏ ꯃꯔꯤꯕꯨ ꯎꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯤꯠꯂꯒ ꯅꯥꯟꯊꯣꯔꯛꯈꯤꯕꯅꯅꯤ ꯄꯥꯎꯊꯥꯃꯩꯅ ꯅꯈꯣꯏ ꯉꯥꯛ ꯁꯤꯡꯒꯗꯕꯅꯤ ꯃꯈꯥ ꯇꯥꯅ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜꯗꯤ ꯇꯥꯗ꯭ꯔꯦꯀꯣ ꯇꯥꯖꯗꯦ ꯇꯥꯗ ꯄꯥꯎꯊꯥꯃꯩ ꯃꯥꯏꯀꯩꯁꯤ ꯉꯥꯛꯁꯤꯜꯂꯨ ꯑꯩ ꯄꯤꯛꯇ꯭ꯔꯨ ꯑꯁꯤꯕꯨ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯖꯟꯕꯤꯔꯨꯈꯤꯒꯦ ꯐꯒꯅꯤ ꯑꯁ ꯑꯩꯈꯣꯏ ꯅꯅꯥ ꯑꯩꯈꯣꯏꯈꯛ ꯂꯩꯖꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯩ ꯅꯃꯤꯠ ꯅꯅꯥꯗ ꯁꯤꯡ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯩꯅꯝꯁꯤꯡꯁꯨ ꯑꯀꯣꯏꯕꯁꯤꯗ ꯌꯨꯡꯗ ꯅꯣꯡꯉꯥꯟ ꯐꯥꯎꯕ ꯆꯥꯛꯅꯕ ꯊꯥꯎ ꯀꯌꯥ ꯍꯩꯔꯒ ꯊꯝꯂꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯅꯣ ꯅꯈꯣꯏꯅ ꯄꯥꯈꯠꯂꯤꯕꯗꯨꯕꯨ ꯑꯗꯨꯒꯤꯕꯨꯗꯤ ꯑꯣꯏꯕ ꯇꯥꯗ ꯄꯥꯎꯊꯥꯃꯩ ꯑꯗꯨꯕꯨ ꯑꯩ ꯅꯤꯄꯥꯊꯨ ꯀꯔꯤꯗꯨ ꯀꯤꯔꯨꯒꯗꯕꯅꯣ ꯑꯩꯈꯣꯏꯅ ꯉꯥꯛ ꯆꯦꯜꯂꯤꯕ ꯃꯈꯩ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇꯤ ꯑꯃꯠꯇ ꯀꯥꯏ ꯊꯣꯛꯂꯛꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯀꯩꯔꯦꯜ ꯀꯩꯆꯥꯎꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯃꯨꯛꯇꯪꯗꯤ ꯑꯔꯥꯟꯕ ꯑꯣꯟꯊꯣꯛꯁꯤ ꯁꯤ ꯍꯥꯏꯔꯒ ꯄꯥꯎꯊꯥꯃꯩ ꯄꯤꯛꯇ꯭ꯔꯨ ꯑꯗꯨꯕꯨ ꯃꯅꯝ ꯑꯗꯨꯗ ꯄꯣꯈꯠꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯡꯁꯦꯠ ꯈꯨꯗꯩ ꯑꯗꯨꯅ ꯐꯖꯅ ꯅꯍꯣꯡ ꯁꯥꯔꯒ ꯄꯨꯔꯛꯂꯦꯗꯧ ꯈꯨꯂꯥꯛꯄꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯃꯄꯨꯡ ꯐꯥꯅ ꯍꯧꯁꯤꯛ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯊꯦꯡꯂꯕ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯁꯥꯐꯕꯗꯨ ꯏꯁꯥꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏ ꯃꯈꯩ ꯃꯂꯪ ꯄꯥꯜꯗꯨ ꯄꯥꯏꯅ ꯇꯥꯎꯅ ꯌꯥꯏꯇꯃꯅ ꯃꯍꯥꯛꯄꯨ ꯐꯪꯅꯅꯕ ꯁꯥꯃꯌꯣꯡ ꯌꯥꯗꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯕꯗꯨ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯁꯤꯗꯗꯤ ꯃꯍꯥꯛ ꯄꯨꯔꯦꯟ ꯈꯨꯜ ꯑꯁꯤ ꯃꯅꯤꯡꯒꯤ ꯆꯤꯡꯗꯨꯝ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯍꯤꯗꯥꯛ ꯍꯧꯔꯤꯕ ꯑꯗꯨꯝ ꯃꯇꯣꯜꯗ ꯇꯥꯔꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯇꯥꯕꯒ ꯃꯁꯥꯗꯨ ꯅꯦꯅ ꯇꯥꯕꯅꯤ ꯌꯥꯏꯇꯃꯒꯤ ꯑꯀꯤꯕ ꯃꯁꯥꯗꯒꯤ ꯄꯨꯡꯀꯣꯛ ꯀꯣꯛꯏ ꯅꯤꯡꯁꯥꯁꯨꯔ ꯁꯥꯡꯅ ꯍꯣꯟꯊꯔꯦ ꯍꯥꯏꯔꯒ ꯀꯌꯥꯗ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯛꯄꯗ ꯏꯁꯥꯁꯤ ꯏꯇꯦꯛ ꯇꯦꯛꯈꯠꯂꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯦꯟ ꯈꯨꯜ ꯑꯁꯣꯝꯗ ꯌꯦꯡꯊꯕꯗ ꯃꯉꯥꯜꯒꯤ ꯃꯉꯥꯜ ꯉꯥꯛꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯪꯒꯣꯜꯗ ꯑꯃꯗꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯒ ꯊꯥꯎꯃꯩ ꯄꯨꯗꯣꯟꯒ ꯊꯥꯜꯂꯤꯕ ꯖꯥꯠꯂ ꯏꯉꯥꯟ ꯉꯥꯅ ꯎꯕꯁꯤꯕꯨ ꯃꯥꯅꯤ ꯄꯨꯔꯦꯟ ꯈꯨꯜ ꯑꯁꯤꯗꯁꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯥꯏꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯃꯛꯇꯗ ꯊꯥꯎꯃꯩ ꯄꯨꯗꯣꯜ ꯅꯠꯇ꯭ꯔꯒꯅ ꯂꯥꯔꯇꯦꯟ ꯃꯩꯅꯝ ꯐꯖꯅ ꯆꯨꯈꯠꯂꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯊꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯪ ꯃꯍꯥ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ ꯑꯅꯤꯅ ꯄꯥꯎꯗꯝꯕꯗꯒꯤ ꯉꯁꯥꯏꯗꯒꯤ ꯃꯅꯤ ꯑꯁꯤꯅ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯇ ꯄꯥꯎ ꯁꯤꯟꯈ꯭ꯔꯕꯅꯤ ꯃꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯝꯁꯤꯟꯈꯤꯕꯗꯒꯤ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩ ꯄꯨꯗꯣꯜꯁꯤꯡ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯈꯤꯟꯗꯨꯅ ꯊꯝꯂꯔꯤꯕꯅꯤ ꯀꯔꯤꯁꯨ ꯎꯔꯣꯏꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯕꯥꯛ ꯂꯩꯃꯥꯏ ꯇꯧꯕꯕꯨ ꯀꯔꯤꯕꯨ ꯎꯅꯤ ꯍꯥꯏꯕꯒꯤꯅꯦ
ꯃꯁꯤ ꯇꯧꯗꯅꯗꯤ ꯊꯣꯛꯂꯔꯣꯏꯗ ꯑꯗꯨꯗꯤ ꯑꯩꯒꯤ ꯈꯨꯠꯇꯁꯨ ꯇꯧꯍꯥꯏꯅꯕ ꯀꯔꯤꯁꯨ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯐꯔꯦ ꯃꯁꯤ ꯁꯤꯡ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯒꯗꯕ ꯃꯥꯜꯂꯤ ꯎꯁꯤꯁꯨ ꯎꯍꯤꯟ ꯀꯟꯕ ꯎꯅꯤ ꯃꯁꯤꯗꯒꯤ ꯊꯦꯛꯂꯦ ꯍꯥꯏꯔꯒ ꯂꯩꯃꯥꯏꯁꯤ ꯈꯨꯠ ꯑꯅꯤꯅꯤ ꯍꯦꯛꯇꯃꯛ ꯇꯧꯔꯒꯤ ꯑꯃꯥꯏꯕ ꯇꯣꯂꯩꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯨꯕꯨ ꯆꯐꯨꯗꯤ ꯅꯠꯇꯕ ꯅꯠꯇꯦ ꯈꯨꯖꯥꯏꯗꯤ ꯅꯠꯇꯕ ꯍꯥꯏꯕ ꯈꯨꯖꯥꯏꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯃꯇꯤꯛ ꯃꯤꯌꯥꯏ ꯂꯩꯕ ꯄꯣꯠꯇꯤ ꯄꯣꯠ ꯑꯣꯏꯒꯗꯕ ꯃꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯧꯕꯅꯤ ꯑꯍꯤꯡ ꯉꯁꯤ ꯑꯍꯤꯡ ꯐꯪꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯑꯍꯤꯡ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯇꯧꯕ ꯍꯩꯕꯗꯨꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯋꯥꯔꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯇꯣꯂꯩꯟ ꯃꯍꯥꯛꯀꯤ ꯃꯣꯔꯦꯡ ꯁꯤꯡꯂꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯃꯇꯤꯛ ꯃꯌꯥꯏ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯜꯂꯨꯔꯤ ꯍꯥꯏꯔꯒ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯪꯉꯣ ꯂꯪꯗꯥꯏ ꯑꯃ ꯑꯣꯟꯅ ꯊꯝꯈ꯭ꯔꯕꯅꯤ ꯂꯩꯍꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯕꯨ ꯃꯌꯨꯝ ꯃꯥꯏꯀꯩꯃꯛꯇ ꯍꯟꯖꯟꯒꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯧ ꯑꯃꯈꯛ ꯃꯍꯥꯛ ꯄꯥꯡꯒꯗꯕ ꯂꯩꯔꯤ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯔꯒꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯔꯤꯕꯅꯤ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯤꯕ ꯃꯈꯩ ꯑꯄꯤꯁꯅꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯨꯛ ꯅꯨꯡꯁꯥꯅꯕ ꯍꯦꯜꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯤꯈꯨꯜ ꯈꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯅꯣꯡꯆꯨꯞ ꯑꯁꯣꯝꯗꯁꯨ ꯀꯨꯟꯖꯥ ꯑꯃꯠꯇꯅ ꯆꯪꯕꯗꯨ ꯀꯤꯅꯗꯨꯅ ꯂꯩꯔꯔꯤ ꯃꯌꯣꯝꯕꯤ ꯑꯁꯤꯁꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤꯕꯅ ꯁꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯐꯔꯒꯦꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯅ ꯁꯪꯕꯤꯕꯗꯒꯤ ꯃꯍꯥꯛ ꯁꯤꯖꯕꯃꯛꯇꯤ ꯉꯝꯗ꯭ꯔꯤ ꯑꯄꯤꯁꯅꯥꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯃꯈꯩ ꯃꯌꯥꯏ ꯀꯥꯗꯨꯗ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯔꯝ ꯇꯧꯔꯝꯒꯗꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯤꯗ ꯇꯔꯥ ꯊꯣꯛꯅꯅꯤ ꯃꯍꯥꯛꯅ ꯈꯜꯂꯔꯤꯕ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯦꯞꯇꯅ ꯃꯅꯥꯏꯔꯣꯏꯕꯤ ꯑꯃ ꯆꯪꯉꯛꯂꯦ ꯍꯥꯏꯔꯒ ꯂꯩꯃꯔꯦꯟꯕꯤ ꯆꯥꯛꯁꯦ ꯈꯔ ꯈꯖꯤꯛꯇꯪ ꯆꯥꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯣꯏꯁꯤꯜꯂꯛꯂꯒꯅꯤ ꯉꯔꯥꯡꯗꯒꯤꯅꯤ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯃꯔꯦꯟꯗꯒꯤ ꯑꯇꯣꯜ ꯇꯝꯂꯛꯇ꯭ꯔꯤꯕꯁꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯕꯦꯝꯆꯥ ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯂꯩꯃꯔꯦꯟꯕꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯥꯏꯉꯝꯅ ꯃꯇꯝ ꯆꯥꯗꯅ ꯂꯤꯈꯨꯜ ꯂꯤꯕ ꯐꯪꯈꯤꯗꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯈꯨꯜꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯗ ꯈꯣꯏꯔꯝꯗꯨꯅ ꯍꯩꯖꯔꯤ ꯑꯃꯗꯤ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯅꯣꯂꯨꯛꯅ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯌꯥꯕ ꯍꯩꯖꯔꯤ ꯈꯨꯔꯨꯝꯕ ꯌꯥꯕ ꯈꯨꯔꯨꯝꯖꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯔꯕ ꯂꯥꯏꯉꯝ ꯍꯜꯂꯛꯈꯤꯒꯅꯤ ꯈꯨꯜ ꯑꯁꯤꯗ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯈꯤꯒꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯥꯖꯕ ꯂꯩꯇꯦ ꯏꯄꯨꯔꯣꯏꯕꯗꯨꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩ ꯌꯥꯇꯣꯜꯗ ꯆꯥꯛ ꯃꯍꯥꯛꯇꯕꯨ ꯇꯪꯒꯅꯤ ꯂꯩꯃꯔꯦꯟꯕꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯅ ꯆꯔꯥ ꯍꯦꯟꯕꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯂꯩꯃꯔꯦꯟꯕꯤ ꯃꯅꯥꯏꯔꯣꯏꯕꯤ ꯑꯃꯅ ꯑꯕꯦꯝꯆꯥ ꯍꯥꯏꯗꯅ ꯂꯩꯃꯔꯦꯟꯕꯤ ꯑꯄꯤꯁꯅꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯊꯦꯝꯂꯤꯕꯁꯤꯗ ꯏꯟꯒꯦ ꯇꯧꯔꯛꯏ ꯆꯥꯛꯇꯤ ꯆꯥꯎ ꯌꯥꯔꯔꯣꯏ ꯏꯁꯤꯡ ꯑꯣꯏꯅ ꯈꯔ ꯌꯥꯝꯅ ꯄꯤꯊꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯃꯗꯨꯗꯒꯤ ꯑꯕꯦꯝꯆꯥꯅ ꯏꯟꯒꯤꯠ ꯑꯗꯨ ꯈꯪꯂꯗꯨꯅ ꯂꯩꯃꯔꯦꯟꯕꯤ ꯅꯅꯥꯏꯔꯣꯏꯕꯤ ꯑꯩꯈꯣꯏꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯨꯅ ꯆꯥꯛꯃꯛ ꯆꯥꯕꯤꯗ꯭ꯔꯕꯁꯨ ꯏꯁꯤꯡꯗꯤ ꯄꯣꯛꯄꯦꯅ ꯊꯛꯄꯤꯌꯨ ꯐꯔꯞ ꯆꯪꯈꯩ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯑꯏꯪꯕꯗꯣ ꯖꯥꯏꯗꯨꯃꯛ ꯄꯤꯛ ꯊꯟꯅ ꯀꯜꯂꯛꯏ ꯑꯗꯨꯒ ꯄꯨꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯂꯩꯃꯔꯦꯟꯕꯤ ꯑꯄꯤꯁꯅꯥꯗ ꯃꯈꯨ ꯈꯨꯔꯨꯛꯗ ꯄꯨꯜꯂꯒ ꯃꯄꯤꯔꯥꯁꯤꯅ ꯈꯨꯔꯨꯝꯂꯒ ꯄꯤꯔꯤ ꯃꯁꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯕꯤꯔꯒ ꯊꯛꯄꯤꯌꯨ ꯂꯩꯃꯔꯦꯟꯕꯤ ꯏꯅꯤꯡꯊꯧ ꯂꯥꯛꯄ ꯉꯥꯏꯕꯗ ꯂꯩꯃꯔꯦꯟꯕꯤ ꯅꯍꯥꯛꯀꯤ ꯅꯁꯥ ꯄꯣꯝꯅꯃꯛ ꯆꯣꯛꯊꯗꯅ ꯑꯋꯥꯅ ꯑꯣꯏꯈꯤꯕꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯗꯦ ꯃꯗꯨꯗꯒꯤ ꯑꯄꯤꯁꯅ ꯆꯥꯏꯁꯦꯟꯒꯤ ꯈꯨꯖꯥꯏꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯀꯨꯔꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯤꯡꯕꯗ ꯏꯁꯤꯡꯗ ꯂꯣꯏꯅꯃꯛ ꯁꯤꯠ ꯍꯦꯛ ꯅꯥꯟꯉꯩ ꯊꯛꯇꯣꯛꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯀꯌꯥꯁꯨ ꯄꯣꯛꯏ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛ ꯊꯛꯈ꯭ꯔꯤꯕ ꯏꯁꯤꯡꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯁꯨꯛꯊꯔꯒ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯔꯥꯝ ꯈꯧꯔꯥꯡ ꯃꯅꯗꯤ ꯗꯤꯍꯦ ꯃꯍꯥꯛꯅ ꯀꯧꯔꯔꯤꯕꯅꯤꯅ ꯏꯁꯤꯡ ꯑꯗꯨ ꯌꯥꯇꯣꯜ ꯊꯦꯡꯈꯤꯕꯒ ꯂꯣꯏꯅ ꯖꯔ ꯊꯛꯆꯤꯟꯈ꯭ꯔꯤꯕ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯁꯤꯜꯂꯛꯂꯤ ꯂꯃꯩꯇꯣꯟ ꯑꯗꯨ ꯄꯔꯞ ꯂꯩꯃꯔꯦꯟꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯅꯤꯄꯥ ꯈꯔꯁꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯨꯃꯥꯡꯒꯤ ꯃꯁꯤꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯀꯧꯅꯥ ꯐꯛ ꯊꯥꯗꯨꯅ ꯐꯝꯅꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯅꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯎꯏ ꯂꯃꯩꯇꯣꯟ ꯆꯪꯂꯛꯄ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯉꯛꯏ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯈꯛ ꯄꯨꯔꯒ ꯂꯥꯛꯄꯁꯨ ꯃꯥꯜꯂꯤ ꯂꯩꯃꯔꯦꯟꯕꯤ ꯑꯄꯤꯁꯅꯥꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯛꯂꯤ ꯂꯩꯃꯔꯦꯟꯕꯤ ꯅꯍꯥꯛꯀꯤ ꯃꯥꯃꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯂꯥꯏꯉꯝ ꯑꯋꯥꯕ
awabada awaba tari mak hinglei adubu mahakna hausik lairiba se mamadagi mamlaba pungmam mamlaba taibang palamada lairi mak masana masa kadai waida laigi su khangjadi mafam asidadi mahaki matik miyai pukmaksu apha put sanduna turai reisa namasa asida namhatpagona tawri madumakna mak nan thoktuna lakpa ngamdabani ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯥꯏꯉꯝ ꯈꯨꯗꯣꯡꯊꯤꯕꯁꯤꯗꯒꯤ ꯀꯟꯕ ꯉꯝꯗꯨꯅ ꯑꯣꯏꯍꯟꯅꯤꯡꯗꯕꯗꯨ ꯑꯣꯏꯈ꯭ꯔꯒꯅꯤ ꯀꯝꯗꯧ ꯁꯤꯒꯤ ꯂꯩꯃꯔꯦꯟꯕꯤ ꯃꯗꯨ ꯇꯥꯕꯗ ꯑꯕꯤꯁꯤꯅ ꯃꯄꯨꯔꯣꯏꯕ ꯍꯤꯡꯂꯦꯗꯨꯅ ꯇꯥꯕꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛꯇꯪ ꯃꯃꯣꯜ ꯃꯤꯅꯣꯛ ꯅꯣꯛꯊꯣꯔꯛꯄꯒꯨꯝꯅ ꯇꯧꯏ ꯂꯥꯃꯩꯇꯣꯟꯅ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯪꯅ ꯌꯥꯋꯥ ꯀꯌꯥꯁꯨ ꯄꯨꯛꯃꯦꯜꯂꯛꯂꯝꯃꯤ ꯃꯥꯃ ꯂꯥꯃꯩꯇꯣꯟ ꯃꯥꯃꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯕꯤꯌꯨ ꯑꯄꯪꯕ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯕꯨ ꯈꯪꯂꯨꯒꯗꯕꯅꯣ ꯏꯄꯨꯔꯣꯏꯕꯅ ꯋꯥꯅ ꯑꯃꯝꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯂꯩꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯤꯡꯊꯣꯛꯀꯗꯕꯅꯣ ꯂꯥꯃꯩꯇꯣꯟ ꯂꯩꯃꯔꯦꯟꯕꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯤꯒꯤ ꯃꯇꯦꯡ ꯑꯁꯤ ꯀꯅꯥꯅ ꯄꯥꯡꯕ ꯉꯝꯒꯅꯤꯗꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯁꯨꯝꯅ ꯇꯪꯈꯤ ꯅꯤꯡꯊꯧ ꯂꯥꯏꯉꯝꯒꯤ ꯃꯔꯨꯞꯂꯣꯏ ꯑꯣꯏꯔꯝꯕ ꯂꯥꯏ ꯄꯔꯤ ꯃꯍꯥꯛ ꯈꯛꯇꯅ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯀꯔꯤ ꯂꯥꯏ ꯄꯔꯤ ꯍꯥꯏꯕ ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯐꯝ ꯑꯁꯣꯝꯗꯁꯨ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯈꯤꯗ꯭ꯔꯤ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯨꯜꯗ ꯂꯩꯔꯝꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯥꯃꯩꯇꯣꯟꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯂꯩꯃꯔꯦꯟꯕꯤ ꯅꯅꯥꯏ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗ ꯃꯪꯇꯥꯛ ꯑꯣꯏꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯩꯗꯤ ꯉꯁꯥꯏ ꯌꯥꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯃꯥꯡ ꯑꯗꯨꯗ ꯎꯄ꯭ꯔꯥꯡ ꯎꯞꯅ ꯈꯨꯔꯨꯝꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯑꯣꯏꯔꯦ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯏꯟꯁꯤꯟꯕꯒꯨꯝꯅ ꯑꯩꯉꯣꯟꯗ ꯃꯪꯂꯥꯟ ꯑꯃꯈꯛ ꯃꯪꯅ ꯇꯥꯛꯂꯛꯈꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥ ꯂꯥꯏꯉꯝꯒꯤ ꯑꯊꯣꯏ ꯃꯔꯨꯞ ꯂꯥꯏ ꯄꯔꯦꯗꯣ ꯃꯁꯥꯃꯛꯀꯤ ꯃꯈꯨꯜꯗ ꯍꯧꯖꯤꯛ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯅ ꯆꯥꯎꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤ ꯃꯈꯧ ꯄꯣꯡꯅ ꯂꯩꯃꯔꯦꯟꯕꯤ ꯀꯌꯥꯒꯤ ꯊꯧꯒꯜ ꯐꯪꯖꯗꯨꯅ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯁꯛꯃꯥꯟꯅꯕ ꯑꯃꯈꯛ ꯃꯆꯤꯜ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯑꯃꯈꯛ ꯌꯥꯎꯔꯛꯈꯤꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯁꯤ ꯈꯣꯡꯂꯩ ꯈꯖꯤꯛ ꯌꯦꯠꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯀꯤꯁꯨ ꯃꯇꯥꯡ ꯃꯇꯝ ꯑꯃ ꯉꯥꯏꯅ ꯑꯗꯨꯃꯛ ꯍꯧꯖꯤꯛꯇꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯃꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯤ ꯑꯁꯦꯡꯕ ꯇꯟꯖꯥꯅꯤ ꯃꯍꯥꯛꯁꯨ ꯉꯥꯏꯅ ꯁꯛꯃꯥꯟꯅꯕ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯤꯡꯗꯅ ꯉꯥꯏꯔꯤꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯪꯇꯥꯛꯇ ꯎꯍꯟꯕꯤꯔꯝꯕꯅꯤ ꯃꯪꯇꯥꯛ ꯑꯗꯨ ꯎꯍꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯄꯔꯤꯒꯤ ꯃꯃꯩ ꯊꯪꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯕ ꯂꯥꯏꯅꯤꯡꯊꯧꯅ ꯃꯉꯥꯜꯒꯤ ꯃꯁꯛ ꯂꯧꯔꯒ ꯑꯩꯉꯣꯟꯗꯁꯨ ꯑꯁꯨꯝꯅ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ ꯂꯥꯏ ꯄꯔꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯧꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯂꯥꯏꯉꯝ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯟꯕ ꯉꯝꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯔꯣꯏ ꯃꯄꯥ ꯇꯣꯂꯦꯟꯃꯛꯅꯁꯨ ꯂꯥꯛꯇꯨꯅ ꯂꯥꯏꯉꯝꯕꯨ ꯀꯟꯕꯤꯔꯔꯣꯏ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯌꯥꯋꯥ ꯀꯌꯥꯁꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯝꯃꯤ ꯀꯔꯤ ꯂꯥꯏ ꯄꯔꯤꯕ ꯑꯩꯈꯣꯏꯅ ꯀꯧꯕ ꯑꯗꯨꯗꯤ ꯀꯔꯝꯅ ꯀꯧꯒꯗꯕꯅꯣ ꯃꯥꯃ ꯂꯥꯃꯩꯇꯣꯟ ꯑꯗꯨꯃꯛꯇꯤ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯂꯩꯃꯔꯦꯟꯕꯤ ꯅꯅꯥꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯈꯛ ꯈꯟꯖꯕꯗꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯏꯅꯤꯡꯊꯧꯒꯤ ꯂꯩꯖꯔꯤꯕ ꯁꯒꯣꯜ ꯉꯧꯔꯨꯅꯕꯤ ꯑꯁꯤ ꯃꯁꯤꯗ ꯄꯥꯎꯈꯣꯟ ꯊꯥꯔꯦ ꯍꯥꯏꯔꯒ ꯂꯥꯏ ꯄꯔꯤ ꯑꯗꯨꯕꯨ ꯀꯧꯍꯜꯂꯨꯕꯗꯤ ꯌꯥꯒꯗ꯭ꯔꯗꯅ ꯈꯜꯂꯤ ꯁꯒꯣꯜ ꯑꯁꯤꯅ ꯑꯗꯨꯃꯛ ꯑꯌꯥꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯄꯔꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕꯗꯤ ꯄꯨꯝꯅꯃꯛꯁꯤ ꯁꯥꯐꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯇꯥꯕꯗ ꯑꯄꯤꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯁꯥꯃꯒꯤ ꯃꯌꯣꯜ ꯆꯣꯡꯂꯛꯄꯒꯨꯝꯅ ꯇꯧꯏ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯒꯣꯜ ꯉꯧꯔꯨꯅꯕꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯥꯈꯣꯜ ꯑꯗꯨ ꯁꯤꯔꯁꯤ ꯅꯠꯇꯦ ꯃꯗꯨꯃꯛꯇꯤ ꯍꯧꯖꯤꯛ ꯇꯧꯍꯩꯗꯦ ꯂꯩꯃꯔꯦꯟꯕꯤ ꯍꯥꯏꯕꯗꯤ ꯄꯨꯡꯐꯝ ꯑꯁꯤ ꯁꯣꯏꯔꯦ ꯍꯥꯏꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯄꯨꯡꯁꯤꯡ ꯁꯨꯖꯜꯂꯛꯀꯗꯧꯔꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯂꯕ ꯃꯇꯝ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯈꯣꯜ ꯁꯤꯈꯤꯁꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯁꯤꯗ ꯊꯨꯅ ꯄꯥꯟꯒꯅꯤ ꯃꯁꯤꯃꯁꯨ ꯅꯅꯥꯏ ꯑꯩꯅ ꯈꯪꯖꯔꯛꯄꯅꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯐꯥꯎꯕꯗ ꯉꯥꯏꯔꯁꯤ ꯍꯧꯖꯤꯛ ꯊꯥꯔꯨꯕ ꯌꯥꯈꯤꯔꯣꯏ ꯐꯔꯦ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯔꯁꯤ ꯀꯞꯂꯝꯂꯤꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ ꯂꯥꯃꯩꯇꯣꯟꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯥꯃꯩꯇꯣꯟ ꯄ꯭ꯔꯕꯛ ꯊꯣꯛꯈꯤꯌꯦꯗꯅ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯀꯥꯗꯒꯤ ꯃꯌꯣꯝꯕꯤ ꯃꯍꯥꯛ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯤ ꯈꯨꯜꯁꯤꯒꯤ ꯅꯨꯄꯤ ꯈꯔꯒ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯌꯣꯝꯕꯤꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯥꯃ ꯂꯥꯃꯩꯇꯣꯟ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯀꯔꯤ ꯂꯩꯔꯕ ꯅꯨꯄꯤ ꯃꯆꯥ ꯃꯈꯣꯏꯁꯤꯡꯁꯨ ꯃꯌꯣꯝꯕꯤ ꯑꯁꯤꯗ ꯇꯉꯛ ꯌꯦꯡꯂꯤ ꯃꯥꯃ ꯂꯥꯃꯩꯇꯣꯟ
ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦꯕ. ꯍꯥꯏꯌꯨꯅꯦ ꯏꯃꯧꯅ ꯀꯔꯤꯕꯨ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯣ. ꯃꯥꯃꯥ, ꯁꯒꯣꯜ ꯉꯧꯔꯨꯅꯕꯤ ꯑꯁꯤ ꯈꯛ ꯄꯥꯎꯈꯣꯟ ꯊꯥꯔꯕꯗꯤ ꯂꯥꯏ ꯄꯔꯤꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕ ꯂꯩꯇꯦ. ꯑꯗꯨꯅ ꯁꯒꯣꯜ ꯉꯧꯔꯨꯅꯕꯤ ꯑꯁꯤꯒ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯥꯏ ꯄꯔꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯆꯒꯦ. ꯃꯌꯥꯝ ꯑꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ. ꯂꯩꯃꯔꯦꯟꯕꯤ ꯑꯕꯤꯁꯅꯥ ꯑꯗꯨꯗꯤ ꯃꯌꯣꯝꯕꯤ ꯑꯁꯤꯗ ꯋꯥꯔꯧꯔꯤꯕꯅꯤ. ꯃꯥ ꯑꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯤ. ꯏꯕꯦꯝꯃ, ꯃꯗꯨ ꯌꯥꯔꯣꯏꯅꯦ. ꯃꯥꯃꯥ, ꯁꯒꯣꯜ ꯑꯁꯤ ꯃꯤꯔꯣꯜꯁꯨ ꯉꯥꯡꯕ ꯉꯝꯕ ꯊꯣꯛꯄ ꯅꯠꯇꯦ. ꯀꯔꯝꯅ ꯂꯥꯏ ꯄꯔꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒꯤꯗꯤ ꯏꯕꯦꯝꯃ, ꯑꯏꯕ ꯁꯦꯕꯥꯡ ꯑꯃ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯐꯤ ꯑꯃꯅ ꯁꯦꯠꯅ ꯌꯦꯠꯂꯦ ꯍꯥꯏꯔꯒ ꯀꯤꯈꯤꯕ ꯌꯥꯒꯅꯤꯅꯤ. ꯑꯗꯨꯒ ꯂꯥꯏ ꯄꯔꯤ ꯃꯍꯥꯛꯅ ꯃꯥꯏ ꯐꯪꯖꯁꯅꯤ. ꯃꯥꯃꯥ, ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏꯗ. ꯆꯦꯟꯒꯗꯧꯔꯤꯕ ꯄꯥꯎ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯄꯥꯎ. ꯏꯕꯨꯡ ꯂꯥꯏꯉꯝꯅ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯁꯦꯕꯥꯎ ꯄꯤꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯄꯔꯤ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯃꯔꯩꯗ꯭ꯔꯤ. ꯃꯥꯃꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯇꯥꯖꯕꯅꯤ. ꯃꯈꯧ ꯄꯣꯡꯅ ꯃꯍꯥꯛ ꯂꯩꯕꯥꯛ ꯆꯥꯎꯔꯕ ꯑꯃꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯅ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯆꯠ ꯀꯔꯤꯒꯨꯝꯕ ꯌꯣꯏꯇꯣꯡ ꯈꯝꯗꯣꯡꯅ ꯄꯥꯜꯂꯕꯗꯤ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯑꯩ ꯃꯉꯥꯏꯔꯦ ꯆꯠꯄꯁꯤ ꯃꯍꯧꯁꯥꯅꯤ. ꯏꯕꯨꯡ ꯂꯥꯏ ꯄꯔꯤꯁꯨ ꯇꯧꯔꯝꯂꯒꯅꯤ. ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ. ꯂꯥꯏ ꯄꯔꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ. ꯃꯍꯥꯛ ꯃꯉꯥꯏꯔꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯔꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯖꯔꯤꯕꯅꯤ. ꯑꯗꯨꯅꯅꯤ ꯃꯥꯃꯥ, ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯁꯒꯣꯜ ꯑꯁꯤ ꯆꯠꯆꯒꯦ. ꯃꯌꯣꯝꯕꯤ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯆꯠꯍꯟꯅꯤꯡꯂꯝꯗꯦ. ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯆꯦꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯕꯗꯒꯤ ꯃꯕꯨꯡꯅ ꯈꯥꯝꯂꯨꯕ ꯀꯜꯂꯨꯕꯒꯤꯗꯃꯛ ꯃꯕꯨꯡ ꯐꯥꯎꯕ ꯑꯋꯥꯕ ꯇꯥꯈ꯭ꯔꯤꯕꯅꯤ. ꯃꯇꯥꯡ ꯑꯁꯤꯗ ꯃꯥ ꯈꯨꯗꯣꯡ ꯆꯥꯕ ꯂꯧꯔꯒ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯦꯜꯍꯧꯅꯕ ꯊꯣꯛꯍꯧꯅꯕ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯈꯟꯈ꯭ꯔꯦ. ꯀꯔꯝꯅꯗꯤ ꯈꯜꯂꯣꯏꯗꯧꯔꯤꯕ? ꯑꯃꯠꯇ ꯌꯥꯔꯣꯏ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯂꯣꯏ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯔꯛꯇꯦ. ꯃꯗꯨꯗꯒꯤ ꯃꯌꯣꯝꯕꯤ ꯇꯨꯃꯤꯟꯅ ꯁꯨꯛꯊꯔꯒ ꯃꯄꯤꯔꯥ ꯆꯦꯅ ꯂꯩꯔꯤ. ꯑꯕꯤꯁꯅꯥꯅ, ꯃꯌꯣꯝꯕꯤ, ꯅꯪꯁꯤ ꯍꯦꯛ ꯑꯩꯒꯤ ꯏꯆꯜꯃꯛꯅꯤ, ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯃꯛꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤꯕꯅꯤ. ꯅꯪꯃꯛꯅ ꯅꯕꯨꯡꯕꯨ ꯈꯨꯗꯣꯡꯊꯤꯕꯒꯤ ꯀꯣꯝ ꯑꯗꯨꯗ ꯆꯤꯡꯊꯍꯟꯈꯤꯕꯅꯤ. ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯍꯥꯛꯅ ꯁꯒꯣꯜ ꯑꯁꯤꯒ ꯆꯠꯀꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯅꯥꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯏꯕꯦꯝꯃ, ꯅꯪ ꯆꯠꯂꯒꯅ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯌꯨ. ꯃꯅꯝꯃꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯋꯥꯔꯧ ꯋꯥꯉꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯌꯣꯝꯕꯤ ꯑꯗꯨꯁꯨ ꯈꯪꯏ. ꯑꯗꯨꯕꯨ ꯃꯄꯤꯔꯥ ꯆꯦꯅ ꯃꯈꯨ ꯈꯨꯔꯛꯄꯗ ꯀꯨꯜꯂꯒ ꯃꯅꯝꯕꯒꯤ ꯃꯈꯣꯡ ꯀꯣꯟꯅ ꯍꯥꯏꯖꯔꯤ. ꯏꯅꯝꯃ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯥꯏ ꯄꯔꯤꯕꯨ ꯀꯧꯕ ꯆꯠꯆꯒꯦ. ꯅꯠꯇ꯭ꯔꯕꯗꯤ ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯏꯕꯨꯡ ꯂꯥꯏꯉꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯈ꯭ꯔꯒꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯇꯪ ꯏꯅꯝꯃꯅ ꯊꯥꯖꯕꯤꯌꯨ. ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗꯤ 12 ꯄꯨꯡꯐꯝ ꯉꯥꯏꯅ ꯑꯩꯍꯥꯛ ꯈꯣꯡꯁꯥꯟꯖꯈ꯭ꯔꯒꯦ. ꯃꯌꯥꯝ ꯑꯗꯨ ꯇꯉꯛꯅ ꯌꯦꯡꯅꯔꯒ ꯂꯩ. ꯂꯥꯃꯩꯇꯣꯟꯁꯨ ꯃꯌꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛ ꯊꯥꯖꯁꯨ ꯊꯥꯖꯩ. ꯀꯔꯤꯒꯨꯝꯕ ꯁꯒꯣꯜ ꯑꯁꯤꯒ ꯆꯠꯄꯗꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯀꯌಾ ꯑꯃꯁꯨ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ. ꯁꯒꯣꯜ ꯑꯁꯤ ꯃꯊꯟꯇ ꯊꯥꯈ꯭ꯔꯒꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯁꯨ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ ꯅꯠꯇꯦ. ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯊꯥꯕꯅꯗꯤ ꯃꯍꯥꯛꯁꯨ ꯂꯥꯃꯩꯇꯣꯟꯁꯨ ꯄꯥꯝꯂꯤꯕꯅꯤ. ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯂꯣ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯔꯛꯂꯔꯣꯏ ꯈꯟꯕꯗꯒꯤ ꯁꯒꯣꯜ ꯑꯁꯤ ꯄꯥꯎꯈꯣꯟ ꯁꯤꯈꯤꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯟꯕꯤꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯆꯨꯝꯅ ꯍꯪꯒꯠꯆꯕꯒꯤ ꯋꯥꯅꯤ. ꯂꯥꯃꯩꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯂꯩꯃꯔꯦꯟꯕꯤꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯌꯨ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯣꯝꯕꯤ ꯑꯁꯤ ꯊꯥꯈꯤꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅꯁꯨ ꯈꯜꯂꯤ. ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯨꯛꯁꯨ ꯌꯦꯡꯅꯔꯛꯏ. ꯂꯥꯃꯩꯇꯣꯟꯒꯤ ꯃꯐꯝꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯃꯄꯤꯅ ꯌꯣꯝꯂꯕꯤ ꯃꯍꯥꯛ ꯑꯗꯨꯁꯨ ꯑꯌꯥꯕꯗꯨ ꯄꯤꯊꯣꯔꯛꯂꯤ. ꯑꯕꯤꯁꯅꯥꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯣꯝꯕꯤꯒꯤ ꯃꯕꯨꯛꯆꯦꯜꯁꯨ ꯆꯞ ꯆꯥꯅ ꯈꯪꯂꯔꯒꯅꯤ. ꯑꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯌꯣꯝꯕꯤ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯕꯨꯡ ꯂꯩꯉꯝꯕꯨ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡꯅꯤꯡꯂꯛꯂꯤ. ꯈꯨꯗꯛ ꯑꯁꯤꯗ ꯑꯌꯥꯕ ꯈꯨꯗꯛꯇ ꯄꯤꯈꯤꯗꯨꯅ ꯃꯌꯣꯝꯕꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯁꯦꯠꯆꯤꯟ ꯆꯥꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ. ꯑꯍꯤꯡ ꯆꯕꯣꯛꯀꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏꯉꯝ ꯑꯁꯤ ꯑꯉꯥꯟꯅ ꯃꯆꯦꯠ ꯑꯃꯗ ꯐꯥꯎꯕ ꯎꯗ꯭ꯔꯕ ꯄꯨꯡꯃꯝ ꯃꯝꯂꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯈꯨꯠ ꯈꯣꯡ ꯀꯌꯥꯅ ꯇꯞ ꯅꯞꯁꯤꯟ ꯃꯔꯦꯡ ꯆꯠꯅ ꯃꯈꯧꯔꯤ ꯆꯔꯝ ꯑꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯀꯜꯂꯕ ꯎꯔꯤ ꯋꯥꯔꯤꯒꯨꯝꯕ ꯑꯃꯅ ꯂꯥꯛꯍꯠꯇꯨꯅ ꯐꯥꯄꯨꯟꯗꯨꯅ ꯊꯝꯕꯒꯨꯝꯅ ꯇꯧꯔꯤ. ꯃꯁꯥꯃꯛ ꯑꯁꯤ ꯋꯥꯈꯜ ꯇꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ, ꯀꯗꯥꯏ ꯋꯥꯏꯗꯅꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯍꯥꯏꯕꯁꯨ ꯈꯪꯖꯔꯤ. ꯃꯆꯦꯜ ꯊꯣꯛꯅ ꯋꯥ ꯑꯃꯇ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯖꯗꯦ. ꯂꯥꯏꯉꯝ ꯃꯄꯨꯛꯅꯤꯡꯗ ꯃꯔꯨ ꯂꯣꯟꯖꯕꯗꯨ ꯅꯠꯇꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ?
mak masal nupi mayombi kanna ba hotnabada masamak asumna thokibani haibagi miram laina sienki wakhala du pumnamak ningsimang ngamana tilai wakal laina naraba wakal pumna manglaba miyoy magumnani hausik mak phasiraga lairibasi aigi loinabi apishinana aibu khawrang na ngairam lagani aibu konjel thukna lawbusu ngamda isa sida khut khong kayan maray tasin tangzilang ni yetpugum ni yetno laibang ngaksama sidasu ningsha sor honbada waraba chin lay tin phaw yotchen mangamdrabagi mongda lakhat nagalairiba kayam koy na sum laigidabano asumna hiring aida mawa khol mil khol amata taru drabang sai makai layurabado hausik te konjil ama tarak yamne kiraba konjil ama khangni tabada tu shung laba laingam nak ngasidi ay khoi gi ikuda tarari naku ay khoi gi oiragani naki sadong pum namak ay khoi ni saragani natik ni ay pum namak ay khoi ni yenaragani ay khoi gi ni nakti ay khoi gi ni mafamasiri gi nakay yung nan thok tu na yung dan mangam laray napatuloy magnasu nang bukan mangam laray hausikti kanano ay khoi gi ikutagi naku panok tanok nang kaya nagpuno sa pangamgadaba kan hoki laingam akiba kato panakana phawrabasu konjel phaw thok pangamdi fanakana di mahaki matik miyai pumnum puthorak na bahot na bani matik miyai kayani mahak na hotnariba makhut kutumasi mai sang na akibagi masak phangna olak na ba kayara su honai adugo ari matai maki masado loinariba sauraba lairel musin muba adugi matik miyai fudok na ba kayara khonai adugo thamoi lakanungda lairengi matik mayai adusu isi sinta ison son thabagum na laikre nuga lainga masagi matik miyai malang palda paikat na ba fanakana muktana hotnabasu ari matarabi mapangala sina sum sitara masa sibu pung sum sin kibagi mawong ni tapna tawrak libasi haina kibaga hausi ahing sabuki matam yaw kibaga ngawru nabi sagola do tong na sat khido kadai mai kai tamna lai parin lairiba mayombi na sum lambi khangmanati uru nabi sagola sinani pudra mamai sumlaga sat khiba nakalla somna ahing thengselak lo matam masida ngakseli bauthamai do suloina duna haina kibaga loina na makoi taraga taret ado makoi kharan tummi makoi ahum thokpagi saruk amana tumlaga saruk ani amana sangnu lainarigan ngasai makai karisu tarudraba sagol angogi makolado hausikti taba horakli khudakta sagol angogi si karingba makola makak onbogumna tawri sumna sagol amana khongdana kurup thalna satpagi makol nattaba tongan ba khonjel amakakni olaklibasi bo launa kanna khongmogi mong thangmoi kupta usi masa phantukna padrang haidana kapagi makola makaksu taki sagol angobi lai sagol ado maki saga nakal dagi masa jara thintoraktuna lai sagol masa panbi masi namakak pan ma haibadu onkri khudakta makoi gi mapa silan brang launa paisile makoi singdo khangpre khangmani kari matawng haid langtrik langai angouba usie kumlo sagol aduna paiselak pada makoi maya kar gi yeng pauthamai lirung tenjai ten kap lo timin ta de ngai ko haiduna haibaga manai ru singad siu haid min kupada kapsin adu kari mata pan ngamdan kulsig manung asomna paisin kai kamdogani nakoi taret khang si danga u ai koi tara di sang si lauk sang si kadai du mang na pai sing khiba kadai wai de buta ga dori mano haira makoi mai hawng na sen sin na khri akiba thawdo thokida ba amana ngai du na laire ka kai na ga wakhal la du da kan manani makoi na asung mi bai jari basi arapada kairel kai sau du su kuma yasi eng libani mak mafam si thadok na sat makti satri purum tel khulla sidigi khasik lapthopna ahingi matama sida sing adudagi kumtharak le hairaga yengdun lairi ma ki mamit asina su uri bani masa fantok laga lai sagol angau masi nama pan basina khul sigi akoi ba laimai di thiengna pairaga kanna bobo law khonchela maga loina na khongli bada kairel kaisau maya aduda sadum masit amaka ksai hairaga kumhai kamugom na mahaksu makhong mangani madu karan chana kullaga yengli bani